Akaswani Imphal, Wahengbam Wahsington Pau Pajeri, Ahanbada, Maroi Bapau. Assam da Ishaw Amadi Chingning Kai Bagi Togdokta, Mioi Taret Sire, Jila Kungi, Mioi Lak, and Ihana Ishawgi Awaba Mayoknari. Manipur da Su Hokiba Numit Karani Sida, Nong Leptanasu Badagi, Miam Nakudong Chata Mayoknare. Raja Sarkargi Draki Mayoka Changchili Bakungjangda, BJP Manipur Pradesh Nasu, Mapung Pana Togdang, Lona Boware Plow Cray. Manipur dangasi COVID kenoba case amata thengnakide hojik active case ahum khakta ngaire amasung Pradhan Mantri na hairi sarkar na hokiba sahi nipan asida telecom sector da ahenba sakti lehennaba honarakli Assamda nong leptan subadagi isaw amadi chingning khaibagi thogdokta mioi taret sire raijadugi jila kungi mioi lakani hena isawgi awaba mayoknari raijadugi kasar jilada isaw amadi chingning khaibagi thogdoksingda mioi taret sire aduga mioi taruk na thiba khangdana leiri yum lising taruk hena isaw amadi chingning khaibadagi amangata thokle hairi Raijaduda hokiba pung kunmarida nong millimeter tarataret dasmik ama yongna chuki isawgi awaba nang laba mioi lising kuntraw humdoirom relief camp singda leiri district administration na awaba nang laba mioi singda sieng hawai thum asa thau thakna ba ising amade angangi chana ba chinjak sing yan thokli Guwahati sohorgi mafam kayasu ising thumjile hairi Manipur da so hokiba numit karani asida nong leptana subadagi akutpa mafam kaya ising thumjintuna miyamna khudongcha da mayoknare noni amasung Tamenglong jilagi mafam kaya da singning khaiba amadi lambida leikhom lainang chentharakpadagi chathok chachinda chawna khudongcha da mayoknare isaw asigi matangda aikhogi Tamenglong paumi agui kamaigi paudam ama Handak hapta anigi mamandagi hauna nong leptana chubidigi haujik none amasung Tamenglong jilada mahosagi punsida chawna khudong chadaba mayoknari mafam kiyada mudslide landslide thoktra chathok chasinda chawna khudong chadaba mayoknari nonglai nusinda electric su sang naina phangdre haujik telephone network amasung internet facility da chawna khudong chadaba mayoknari Turen gi ising imai chawthoroktuna anemba mafamda leiba lobuk amasung mahei marong kya thumjin khre Cherak asida ngasi nonegi deputy commissioner Ais Guite amasung longmai nonegi STO na lusingduna prakati na sohalaba mafam kayada chatuna yengshin khre Akaswani Imphal gi pawgidamak nonedigi agui kamai Isawgi phibamadu yenglaga deputy commissioner na advisory notice amang ngasi thokre Sirola Duda, National Highway Contractorate Amadi IKT Road ki landslide Amadi mudslide thokpa yaba lambi singda miyamna chatanaba khanghali tangai fadaba thabak leitrabadi miyamna angang sing amadi chajen bi mama singa loinana chathok chachin tawdanaba su hairi Jiribam jila da su nong leptana su badagi labi sorok kaya ising thumjinduna chathok chachinda chawna khudong chadaba mayoknare maruaina laingang pokpi Kamrang Dinong Islamabad Katamtala Lalpani amasung Boro Bekra subdivision ki khungang kaya ising thumjin khibadagi khudong chadaba mayoknari Jiri tipaimuk lambi gi mafam kaya da ising thumjin badagi lambi phaungnadre ngayok pham kaya ising pathokle labuk kaya ising thumjin badagi amangata thokle district administration ki maikaidagi pangba yaba mateng piri En Birena Lusingba Raja Sarkar na Draki Mayokta Changchiliba Kongjangda BJP Manipur Pradesh Nasu Mapung Phana Saugat Pagaloinana Lauba Yaba Sapchaba Thogdang Launaba Warep Laukre Imphal da leba dol yo pesta pangmising da wangang bada BJP Manipur State ki Vice President C.H. Sidanandana hai Raja sida hojik popi pambiga mari lainaba drug sing puthokpagi mawang ama urakliba si dol sina taraina laude mangna hai popi plantation tawbada umang wamang kaya koktoktuna mahauchagi phibam da chauna akaiba thokhaklapadagi phibam mama uba phangli Popi pambi thaba haibasi crime amani aduna masibu senda lambi oina sijinaba haibasi achumba oiroi hainasu mahangna makha taki Handak Raja sigi tongan ba kanglup kayana Raja Sarkar bu thajaba thambaga loinana drug thingbagi khongjangda chauna thogdang lawrakpa sigidamakshu mahakna nungai bu phongdokhi mahakna hai Ngasidi Manipur ase
ड्रग मैन्युफैक्चरिंग स्टेट ओइबगी लूरब अखोई लाइबक थिनिंगाय ओइबा तंजा अमखक्ता अखोई लैरे ड्रग असिना अखोई पुनमकी मिरोल असि मांगहनली हाइबदु खक नतना अखोई लम मांगपगी फिबम मखक अखोई उरे मरमदी पोपी असि प्लान तोबु मतमदा मणिपुर की जंगल पुनमक पक्तकना कोकथोकपगी जंगल दु कोअकांदा पोपी प्लांटेशन तोबगी यामना लुबा तंजा अमखक्ता अखोई असि लैरे पोपी प्लांटेशन असि एनडीपीएस की एक्ट सेक्शन 8 की मतुंगिना मसे पनिशिबल ऑफेंस होइबा सही तरा जेल लैब याबा अदुग अमुक्सु सेक्शन 18 सी की मखादा सही तरा दगी तादना अखोगी मदुगी दंडी फनिंगाय ओइबा वफम अमखकनी ngasi sigumba yama lurba tanja amakakta state ki forces na central forces sing coordinate torakanda lepolitana koi achobu achievement ama koi uba fangi. Prevention, early identification, and early intervention of developmental disabilities haibisida medical professionals singi nongmagi oiba orientation program ama ngasi RIMS ki mini auditorium da pangthokre. National Institute of Empowerment of Persons with Intellectual Disabilities ki makhada RIMS ki Community Medicine Department Relief Center for the Welfare of Differently Abled Persons Manipur amadi State Commission for the Persons with Disabilities na chinba thoramaduda wangangbada Regional Institute of Medical Sciences RIMS ki Director Professor A. Santana Hai training program asidagi Dr. Singh MSW Singh amadi nursing na sauna kanaba phangani thoramduda wangangbada State Commissioner for Persons with Disabilities Manipur T.S. Dilip Kumar Singh na Hai Tungi mama ama oirakadoriba angang nupi masa singa chiningthina yangsinbirabadi tinjel laisen daba asoyangam yaudaba tungi mirol ama ohenba ngamgani mang hai masagi oiba achepta phirep kaloinana thabak tawrabadi lamdam asidagi disabilities ki chang kharadang oirabacho hantan bada achawba mateng oigani developmental disabilities kaya nganna khangdokpada health workers singa achawba thodang lei hainasu mangna makha takhi पोकपदगी यावरपा अदुमो मखलगी डिसेबिलिटी सिंगा अदोरगनि मखोई याहुंदबा हाइबसिदा कना दरकार लेके ममा दरकार लेके ममा दु दरकार लेदी एकोइना ममा सि ओइरत्रिंगैदगी सेमकप कांदा कना सेमबा याय गर्ल चाइल्ड सिनि वन डे ममा ओइरगदोसि अंगांग ओइबा नुपि मसा सिंग आर द फ्यूचर ऑफ मदर हाय एकोइना थबक अमा तौबा मतमदा थबक अदुगी मनुंग वखलों से कोपता लेत्रगदी एकोई की थबक तौरीबदगी पांदम से फंगबा ngमोय Manipur Bidhan Sabha ki sadasya Karam Syamna hairi anauba chatnabi kayana aikhoigi phajaraba ariba chana lonchat kaya manghal lakliba asi thinghaunaba honaminaba matam oire Imphal ki Jawaharlal Nehru Manipur Dance Academy ki auditorium da pangthokiba Cultural Forum Manipur ki felicitation namasung lisingani kunithoi ki manayan thokpai thoram da wangang bada Sri Syam na hai aikoi ki ipa ifu kayana sahi lising kaya changna semgatuna aikoi ki phajaraba nat chatnabi amasung thakchi khasi kaya asi thambirambani mang na hai anauba mirol da thakchi khasi ki mami watna Urabasu art and culture gi lamda thabak tawriba singnadi thakchi khasibu yokhatna bohonari lama sida thabak tawriba singda piriba mana asi yamdrabasu makoina phangliba ijat asidi mamal naide hainasu mahangna makhata khi Akashbani Imphal gi Kangla amasung Sangai channel animakta hayang ayuk pung 8 taba matamda akhanaba thoram ningthi turel gi torban da khundariba mitai khul tesi khong sandok chagani thoramasi Akashbani Imphal gi ipau kangbuna puthokpani Akashbani Imphal gi YouTube channel AIR Imphal dasu thoramasi live oina taba phangbigani tabiriba pawasi Akashbani Imphal dagini Manipur da ngasi COVID ki anauba case amata thengna khide COVID ki anaba mioi ama ngasi naba phakhiba ga loinana raija sida hoje COVID ki active case ahum khaktamak ngaire laina asidagi naba pharakpagi sangna 4.9 mari manga oiri Social Welfare Mantri Ais Dingona hairi disabled person singda Skill Development ki tongan mamakal ki training program singi kuthangda masagi senthok leijanaba thabak kaya sarkar na paikhatli Raijagi Social Welfare Vibhagna Chief Medical Officer Imphal West amsung Geneps ka khusam naduna khurkhul da pangthokiba persons with disabilities gi assessment camp amadi
UDID project ki makhada online da disability certificate pibagi thoram da wangang bada mantri na hai disabled person sing na wakhal pik thaba tawdana thawna phana makhoi ge haitoi singthoba kaya adu uchok jabangam labadi afaba khunai ama ohen bangam gani Srida koi disability oire natragana koi mayam manadre haibagi koi puning da sonthabagi adagi wakhal nuai tagi mathau ta de masi mioi ba che loina chamane mioi ba mana pok ta ga aina hingai gi matam srida praja gi damakta samaj gi damakta karigum khardang orsu aina tawang amamba thabak praja mayam do ulam do adune aduna puning handaba leitana mayam ma activities mayam ma tawdana ari masana masagi semilol leina ba tawang amba thabak mayam ma koi pakale haibase ai mayam da Hygienic dunia aduna kasu wakhanda handringai manum kemta leite Sarkar na paikaliba kunai yoiba chakhot thorangi scheme amdi project singi matangda media da ningthina khangan nabagi mapung oiba pandamda Bharat Sarkar gi Press Information Bureau na sinduna nongma yoba media workshop Bharat Love hayeng ayuk Imphal gi chimairong da leiba classic grande da pangthokani workshop adu kendra gi shiksha amasung mapal thoram mantri Dr. R.K. Ranjan na hokdokani Lamdam sigi tanglaba lallama oibata natana state flower su oiriba sirui lili kumchi chahi gi oina di ningthina satpa hore lai asi chahi khuding gi oina me thada ningthina satli masi haukiba chahi da covid laisat na maram oiduna mafam duda lam koibe sing irak lakhidaba amadi mafam aduki miyamna sirui lili bu kanna bakanna honarakpadagi oirakpani sirui ching khaktada hauba lai makhalasi raija chigi chawthoknafam oiriba amani hairudano masibu ngak senbada mipung khudingmangna tengbang binaba Sirui Youth Club ki chairman Yaumakan Sangna hairi Handak jahiri Shri Lili yamna fazana shadli asi ekhoi mayam gi pride amani khuna sina Shri Lili preserve tawna bahaina kuina hodnaraga laikhibani ekhoi Shri Club asina tattana henna yamna fazana shadna bahaina indigenous knowledge apply dawraga henna yambani haina thamjaninge covid na sumaram oiduna jahiani mass tourist lakdabagi thukaiba thudekba laikhidaba sina sumaram amani handaki festival si mass tourist lakadori masina Shri Lili da ashoya dek yamna purakpa yai ekoi volunteers marangaina thamba ngamjade maramaduna tourist mayambu haijaningbadi ekoi mayam Shri Lili protect dawbada sharuk lominasi amasung environment si fazana thaminasi haina bil dawjari Imphal West Zilla gi oina District Development Coordination and Monitoring Committee gi mifam ngachi kendra gi shiksha raija mantri Dr. Rajkumar Ranjan na saruk yardo na pangthokre Imphal gi lamphel pata leiba ICM gi conference hall da pangthokkiba mifam aduda Imphal West gi Deputy Commissioner TH Kiran Kumar yauna makok thongba official kaya saruk yaki Nagpur team gi chairman Professor Saranapa Baijinath Halsna lusingba mihut kangbu amana ngarang dagi Kumbi College da assessment satharakpadu ngasi loisinkhre assessment aduda Professor Saranapana apenba phongdoklamki hairi Akashvani Imphal dagi pau tabiri Pradhan Mantri Narendra Modi na hairi sarkar na hokiba sahi Nepal asida research reform regulate response amachung revolutionize haiba pransamit ka loinana telecom sector da anauba ahenba sakti lahenna bohonarakli New Delhi dangasi video conferencing ki kutangda Telecom Regulatory Authority of India try ki silver jubilee thorum da wangang bada Sri Modi na hai Bharat ki telecom sector asi isa iromdom lepsa nabagi asauba khudam amani amasung kunmathui suba chahi sagi Bharat da connectivity na leibak ki chawkhatpagi saktam takani thorum du da Pradhan Mantri na 5G test bed amaso hokdokpaga loinana laibak asi goiba telecom sector gi 5G test bed asi Bharat na maromdom lepchabagi maikei da thangjinba maroiba khongthang amani haiki mangna hai 5G technology asi startup ki chawraba khudongchaba amasuni laklibe sahi tara manga sida 5G telecom laibak asi gi $1 billion samri yankhai gi senpham porakpa ngamgani hainsu mangna phongdokhi Aroibada maroiba pau amokhana Assam da ichaw amadi chingning khaibagi thodokta mioi taret sire jila kungi mioi lak ani hena ichaw gi awaba mayoknari Manipur da su haukiba numit khara ni sida nong leptana su badagi miyamna khudong chadaba mayoknare Raija Sarkar gi drug ki mayok changchiliba khongjangda BJP Manipur Pradesh na su mapung phana thodang longnabo warep lawkhre Manipur da ngasi covid kanoba case amata thengnakhide haujik active case ahum lairi amasung Pradhan Mantri na hairi sarkar na hokiba sahi Nepal asida telecom sector da ahenba sakti lahenna bohonarakli paulujere